Manipuri Wari Pambi Channel na tabi di bapumnamakpu amo hana taram na ugsari ngasisu mayamgi ngayak pothanan na magidamak Manipuri wari masa ani khaktang uduna laksari ahan bagi wari masa sigi maming nongthak khongnang wari masa sigi aibana elangbam dinamani wari masa se hara taminarasi tau khiba strike asina thing khiba kaithel asina mahoi maben daugi aun kaithen do ngaire Bharat Ramayan gi langam phangam draba dharma gi lamdam masigi kasin amada natraga amada di mawong amada natraga amada ban adumak maraire sarkar gi karfi gumbasina amuk naksabi tauri ban mayam gi marak asida yadabadagi pamda na isa se handaki thoklakadawriba asiga mapandi sujinkhre Yai Payumbal ga banga se yamnamak sathi ba yeknabagi mari lai thaloyam dai de strike mayok na robana bil saba loi hodre haidana tang ani asida su tolo piraktre bin clock aduda handaki laisat yaw krasanu haina solam laga sin ipak phakladana halaki yum hek sang khibagi aduda yumban heibi laimana momon tawradana taram na okpagi thoram satharai ahau bathagi Magi khoirum momon se mangaire aina uba magi momon se tang mari manga dagi di ayuk kisa dagi magi masin sauwa dum hale pampatri hana londuna thanamaba nekotin mapang olaba sa dolan silai nakna phamai taha hanglei paw matar bro karita dani paw buta de bro tai aina tubat kakpagi mawong ado mat hoina na sungde mabuk ado puradana Khazik amuk changsin na hanglai awai rane ta bro awai bani ne ai bil kerani sunate secretary sunate mantri sunate kaidawna oidaba nganguni tare kari pauno dudi hayu manabri yengeba hayo base mabuk kangan baduda nungsirudrabani numitto mana kerap ka tawrak baduda phanabu nungsirude kaya haifataba mina saba khol Pungman ba phibam aduda sangtrik yenglaga nekotin mapang yo na hairai marik sum khraba paudani he ahan ba sarkar gi loisang da file asum wang khalai ani subadana pauna bazar da moregi pot ki mamal sada ama hantha daure ahum subada sinjamai da sana gi mamal tu tawra mai haunabi aduna te ibungo nungthak khongnang gi wani Nungthak khongnang khangabo nungthak khongnang tadine tadri khongnang phaidek pi tare khongnang hogai bi oja ama ni na libi khibadagi tare sati khongnang maiki biga konana tare usu ure nungthak khongnang haibusi madi tadri tare haijinaraga wakai thoklage khalubado yaningak tare yamna khangninga tawrudausu ikairap sare hanglui kharadi tagum tawkhre adubu kaidawba Kari hainaba masem la maraura kaino hairiye nilam laurani hairi haine kaino nilam laudoribo patla anarkali ro ihe hairi maktada haya he haidunida ho khongnang do laudoriba nongthak khongnang do o adumna mayek sengna hayudana a kadai da leiba nongthak khongnang haiduna aduni aina khangdri se Nang talak prakarino kadai da laibano kamdaw baza no taningba tas hare nangi pawa sidi mangda samunatan bagi paudada lay hay pamubi ni masa se aywa hayge madugumba paudado haybadi sarkar seme kaire photle tuppe tatle haybagumba chiang hongle sini phange bilamati marang kaire haina lawbagumba asigumba pause sana laibak asida pauthi kawi Tadaba yadabagi sorokta drum on bagumbani tadi adum tarabasu tamula unuko aingondadi kananate sati matai ni haidana tameko nasa singdadi tamunuko ibe ma pangok hek noksin birak lagana thai nungai roi to so sang mai thagaluro wafamado aswaida adum loisin badalep nakhi adubu aikoina saksari ngai da laik tamba kumakpa isanu pahaladuna maning thonglomdagi hut lisilakpaga haire yamna wangin he makhoi nongthak khongnang haibadudi kaya mo wangage yamna wange ye
Kaino khongnang ni dana fana wang bata bani. Sao su sao ye brai bungo. Sao za ni ma. Mana khongnang ni na pikpham di thok taba. Hoi ne managa tu pungi hai ne. Masa su phana phajana long bazat ni. Mara su yam na salam gani. Sala za ni ma. Phajara za ni da sathina. Yeng ba yara bazat ni. Mama masana sari ba wari ni. Aina fana kuina wangang dana ta duna lay. Mayang da yan ba thengnaraktrabada hanglui. Natte kadai da hobano karam tawbano karino nangbu uraklabro. Udi ude salude pawoina tabagi wani. To amahane ba namana sa amana hende amana wate. Kanade saksa tholaga hayeng anta koi ba nangnana ba nganta tumthoro. Aina hayeng phanglakada ba tolop aduna. Kari kamdauna kadomdagi menba hausige haina paramaga tummage kanade tho tho ba laksani haidana khalakpagi aduda isanupa yai mado hanjila i thengna hanjilakpagi saira sira khanbani hayeng phis pudawni huritsu yadre haibagi wafam amuk hanna taraklabadi mangha isoi soirani khanbadagi adum tokle machin manaw ka masa aduda wari sabatai nongthak khongrang adugi maramdani Aisu na thangatuna phana kuina tarami adudasu ataba pauda pantamda tamnai tangdang buwadi ihai hairakde amhani ay adum tumthare mangda usek amana khonang asauba ama chienduna pairamba mayak sengna urami mathangi numito office ta khonangi maramda wa khara khara ngangna batai tolopki wafam namthaduna haurakpa ngamkhide khonang ado nong nini da adum kauna khibagum taukhre Nilam taugani haiba numit adugi ayukto usek macha khonglakpagi aduda isa singi karomda ngurung tauna batai mamana hangbada ahanga yaimagi makha aduga nilam laubu yengba chatkadori bani adugi langi bani haina tamni kari kana ba laik laisu aurai gi di haidradana haidana nganglui isa singi di khangde mamana di iwa thoina laukhide amuk thenglapna sanung thaklaba matung duda Aisu sutiga oibane mayeng luge leple masa singda hanghoba mamada hanglui mafambu kadai dane aige khongnang leiba mafam adu da tare dana khongnang leifam dubu ni ne aina hanglibase secretary mayam phampham anauba haine o adu di a sing maya gi du da oiba tare adom da salu da ba phana kuire thabak macha ma phana leiduna su lablap ta khibaduga Mahoy adwai gi kangbu adu da wa haiba tan badagi isa singda nekpoi sinaboi tauduna adum marak khibani aina thunglubo matamda mi phaniyam na tilamle hauba makti hauramdri mayam ado pangyeng de yengnarami aisu yenglui khongang haubagi mawong iude hanglui amada taklak imana manungda haubra kaino khangde ne mi pangchang da sangnakhi kaino ne hairi sibo u manungda hauba haunabrane amada amu hanglui kuma i makoi gi se a nakanda haubo oiro male sange haiduna sangu babu mina krik krik inai tanduna dum thorakle sangbadi ya bro yabani nilam okadabani hainaraga adum sanghan bani lengsilu sangu siraibo eka gari asina kadai da kanada sinara maga sangba kadai waida oiri dauno laklabani na yengbadi summabra yenglaga kari kana dauriba khanna Khanjanari ngaida mi mayamdo mari thongnarakle khudakta nilam lauba hore mamal hunaba mi yamde mahoi mari manga khaktani mantri gi mi manba thikadar sumanba oja hairap man manupa amana okhi sel masingdi tana khanghaude tarani muk lairaga khonang ado yanbada seksang asawbado matairomda phana sangna ningkhaire haiba paw amatai sattanu yenglui mi yamna adumak tilami Mantri amaga secretary amaga gi marakta laiba phaklang amagi mathakta hauwa u oirami yumthakta phaklangga panana naptuna haurakpani useki amangba gumbadagi hauwa oiramba su yai haina ngangnei sumi phana wange saure mara mari satharakpana laibaki laimai yauba yaurame asauba mantri amana itharakpadagi chief secretary na loisang adugi mali ahumga saukidar aniga thabaktagi pothange taurambani ukil amana makhoigi appointment letter da yumpham oiduna yetpadagi thabak lauthokpa ngamkhidre thongjin mapanda khongnang mapa aduda phamba samprasi amadi singlomda transfer taukhramale
ꯑꯔꯣꯏꯕ ꯋꯥꯔꯤ ꯃꯆꯥꯁꯤꯒꯤ ꯃꯃꯤꯡꯅ ꯀꯅꯥꯗꯅꯣ ꯇꯥꯏꯅꯒꯗꯧꯕ ꯋꯥꯔꯤ ꯃꯆꯥꯁꯤꯒꯤ ꯑꯏꯕꯤ ꯑꯦꯝ ꯔꯃꯅꯤ ꯗꯦꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯣ ꯐꯅꯗꯤ ꯊꯦꯡꯂꯕꯅꯤ ꯏꯆꯦ ꯁꯣꯕꯤꯇꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯏꯇꯩ ꯏꯕꯨꯡꯉꯣꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯗꯨꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯕꯅꯤ 이따 이bungo세 mapuk yamna ingkhraба zatni migi nupa sauganbasingumba oiramlabadi nahanna isese mapamda kayarak salambabu yariba zatni haujik phawba ita ibungo saksa daba makai isebu halakpa ngairibani ayuki pung tara makai tabadagi si minister gi nupi ga loinana mitin pham amada satkhibani aisu phamungdagi na thangatuna ise halakpagi makhol tari nongjai matung pung ama taramlagani gari ama khamkhibagi makhol tai nupi gi khonjel amana leihoro ko sobita hairamlaga gari do adum thaukhre ise do isai ngangla duna sanglakhi ita ibungona ngangkhiba tai yare yare sarang na ranu thengla kansida nanau nupi gi mamang dei kai ko hera moi baba nahak na ne inau nupi sibu phattana hek khalle nungsi khraba inau ni mara mo khraba masak na marol ama fazariba ma laibagi ai chauthokchari bani isena hai khibani yari yare angang sing taba tare matam che amna thengla bani ko nang ngai bada isa ka sabana te moi baba di hojik phaw sak sadri badi kaidoriba ai di sak susare sak sara roi harabadi phone da hair pa yadro nang mangai ri ne sauri se CM gi nupi ga tinare haiduna mapuroi baga usitpa nate ne ko adugi matung dagi di thonglon khiba makhol takhi makhata na wangang na ba amuk takhidre bharat ki kai khumna zaraba modi ji gi pamjaba wakhalol gi makhada national cleanliness day gi thoram january tang 13 thoide leibak sin bathung na pangthokli isesu sim minister gi nupina mi tharak padagi nganta na thoram do yawu satkre yumgi angang singa loina na ipuroiba amadi ita ibungo yauna sumang thelong ingkholgi akoiba nalana singba taru tana na thamna bagi sengba honari isanupi ai amadi isa sing itaigi masa singa loina na sa ising loire saksa ingai da aina itaigi masa sing da hai asauba nakhoi yum manung dadi mola kai le hodrabro sengdok khabra nakhoi bo kadai deino deindom umcha isai hori ima su CM gi nupi gi matung inana ba hona bada imunga yengba sangkhidre baba su office ka da ba yade do inau su college ka bani do ai su university chatpani na kaya yamne imung pu bangam gani khangde da indom sa imana gyan ita ta da ba sina ne fare sakcha tholu so sakcha ba toklaga na khoi gi yum amuk sengna na ba hona ba hai baduni akhoi khudi mak sakcha ba tokla duna ngaiha pothare phana thengle itaigi machanupa ani aduga loinana makhoigi imungi ka sing loisenba loirakpadadi numidangi sak thongba matam yoramle aiga isanupi ga gana sa ising loisenana ba kanna hona jaduna sak loiselakpa matam aduda ise do isai ngangla duna thonga lomdagi sangla i itai bungo do sak saba toklaga sana na ba uhai khara lairuni haiduna gari masa do thodok tuna thokhibani aina mapana pata haudi khara hondok pathorok paduda isega kok hek thengnare khanglep lepla duna isena hairai sak thonglabra nangbo sak loire punna thonglabani naphinarol ka duna lekom ngakta asuk thenglei basina kadai chaluri bano naphinarol ka do hongdoklo punna sak chahauna ba itai bungo so halaklani uhai leiba chatkibani nokphet tawi ise haiphet monda nungai ba mali magi chanabi gi khudung ilibi iseni tapna mong hadana hairei leibaki amod akai sengba numit ki thoram pangthok paduda CM gi nupi na mi dharak badagi sattaba yada duna salubani khara thengdokre hangna chak thongbiramli basidi yamna fare isau sau da ba isegi matawaduda ai hangna khangsau saugal aduna hai leibaki luna nanaba sengba salingai da nasagi kaga imunga di nale fazareba ise do tumina laiki aisu wahido haifam thokta male khanthara i tawbagi di aina ngang se isena nongmata saubana te pukminaba manaugumna nungsina loinara i sauningbado phathara duna aina hai ise aikoigi irujafam ka gi gizar do thahaubani iruluja thoro punna saksa thongnaba tawrasi mayam punna saksa baloire isanu pina makut hamdoklaga
ꯏꯇꯩꯅ ꯂꯩꯔꯛꯄ ꯎꯍꯩꯁꯤꯡ ꯑꯗꯣ ꯃꯀꯨ ꯈꯣꯛꯇꯨꯅ ꯁꯦꯝ ꯁꯥꯔꯤ ꯑꯩꯅ ꯂꯨꯈꯥꯛ ꯁꯒꯨꯝꯁꯤꯡ ꯑꯗꯣ ꯏꯆꯥꯁꯤꯡꯒ ꯄꯨꯟꯅ ꯂꯣꯏꯁꯤꯟꯕ ꯍꯣꯠꯅꯔꯤ ꯏꯇꯩ ꯏꯕꯨꯡꯉꯣꯒ ꯃꯈꯣꯏ ꯃꯄꯥꯒꯅ ꯁꯣꯐꯥꯗ ꯐꯝꯂꯗꯨꯅ ꯇꯤꯚꯤ ꯌꯦꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯏꯆꯦꯅ ꯐꯝꯂꯝꯕꯗꯒꯤ ꯉꯦꯛ ꯉꯦꯛ ꯁꯪꯂꯗꯨꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯉꯥ ꯆꯥꯔꯨꯕꯒꯤ ꯆꯤꯟꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯁꯨ ꯆꯥꯅꯅꯕ ꯀ꯭ꯋꯥ ꯈꯔ ꯑꯩ ꯂꯩꯔꯨꯈꯤꯒꯦ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯊꯣꯛ ꯑꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯀꯗꯔꯗꯣ ꯈꯤꯠ ꯇꯧꯔꯅꯨ ꯀꯣꯟ ꯐꯦꯡꯂꯝꯗꯥꯏꯁꯤꯗ ꯅꯪ ꯀ꯭ꯋꯥ ꯂꯩꯅꯤꯡꯂꯛꯂꯤꯕꯅꯤꯅꯦ ꯀꯗꯥꯏ ꯄꯩꯁꯥꯗꯨ ꯄꯤꯔꯛꯎ ꯀ꯭ꯋꯥꯗꯣ ꯑꯩ ꯂꯩꯔꯨꯒꯦ ꯏꯟꯗꯣꯝꯆꯥꯒ ꯀꯣꯟꯗꯣ ꯐꯦꯡꯃꯤꯟꯅꯔꯝꯃꯨ ꯏꯆꯦꯁꯨ ꯐꯝꯊꯗꯨꯅ ꯑꯩꯅ ꯀꯣꯜ ꯂꯤꯛ ꯐꯦꯡꯕꯗꯣ ꯇꯟꯗꯦ ꯃꯥꯟꯗꯦ ꯌꯥꯎꯔꯔꯦ ꯑꯩꯅ ꯍꯥꯏ ꯏꯆꯦ ꯄꯣꯊꯥꯔꯣ ꯑꯩ ꯐꯦꯡꯂꯒꯦ ꯋꯥꯔꯝꯂꯅꯤ ꯋꯥꯗꯦꯗ ꯏꯕꯥꯅꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯦ ꯆꯥꯒꯗꯕ ꯎꯍꯩ ꯋꯥꯍꯩ ꯀ꯭ꯋꯥꯅꯆꯤꯡꯕ ꯆꯥꯕ ꯂꯣꯏꯔꯒ ꯃꯍꯩ ꯃꯍꯩ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯏꯇꯩ ꯏꯕꯨꯡꯉꯣꯗꯣ ꯃꯊ꯭ꯋꯥꯏ ꯍꯔꯥꯎꯅ ꯎꯏ ꯏꯆꯦꯒ ꯑꯩꯒꯇ ꯇꯤꯚꯤ ꯌꯦꯡꯍꯧꯔꯤ ꯇꯟꯖꯥꯗꯣ ꯂꯧꯔꯗꯨꯅ ꯑꯩꯅ ꯋꯥ ꯍꯧꯗꯣꯛꯏ ꯏꯆꯦ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕꯁꯦ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯑꯉꯥꯡꯁꯤꯡꯒꯤ ꯌꯦꯡꯂꯒ ꯍꯥꯏꯗꯕ ꯌꯥꯗꯗꯨꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣꯅꯦ ꯅꯍꯥꯛꯅ ꯅꯣꯡꯃꯇꯁꯨ ꯐꯠꯇꯕ ꯋꯥꯁꯨ ꯍꯥꯏꯕ ꯂꯩꯇꯦ ꯑꯩ ꯇꯁꯦꯡꯅ ꯀꯞꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯔꯛꯏ ꯏꯆꯦꯁꯦ ꯃꯄꯨꯛꯇꯤ ꯌꯥꯝꯅ ꯐꯕꯅꯤ ꯑꯃꯅ ꯍꯥꯏꯔꯕꯁꯨ ꯍꯣꯏ ꯑꯃꯅ ꯍꯥꯏꯔꯕꯁꯨ ꯍꯣꯏ ꯇꯧꯕꯗꯁꯨ ꯈꯣꯟꯊꯤꯁꯨ ꯆꯥꯗꯨꯅꯇ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯈꯜꯂꯒ ꯍꯥꯏꯗꯕꯗꯤ ꯌꯥꯗꯕꯅꯤ ꯑꯩꯅ ꯃꯈꯥ ꯇꯥꯏ ꯏꯆꯦ ꯑꯉꯥꯡꯁꯤꯡꯁꯦ ꯄꯥꯈꯪ ꯐꯥꯔꯛꯂꯕꯅꯤ ꯅꯍꯥꯛꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯆꯥꯅꯤꯡꯕ ꯆꯥ ꯊꯛꯅꯤꯡꯕ ꯊꯛ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯔꯝꯅ ꯋꯥꯔꯛꯀꯅꯤ ꯅꯨꯃꯤꯗꯥꯡꯗ ꯊꯦꯡꯅ ꯆꯠꯄꯁꯦ ꯈꯔꯗꯤ ꯊꯥꯗꯣꯛꯁꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯏꯆꯦꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯀꯔꯝꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯇꯥꯛꯀꯅꯤ ꯑꯩꯗꯤ ꯅꯈꯥꯒꯤ ꯑꯉꯥꯡꯅꯤ ꯀꯔꯝꯅ ꯑꯩꯅ ꯏꯆꯦꯗ ꯁꯤ ꯐꯩ ꯁꯤ ꯐꯠꯇꯦ ꯍꯥꯏꯒꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯋꯥꯖꯔꯤꯕꯁꯦ ꯅꯨꯡꯁꯤꯗꯔꯥ ꯋꯥꯈꯜ ꯈꯟꯊꯕ ꯃꯇꯝꯁꯦ ꯈꯔ ꯊꯦꯡꯗ꯭ꯔꯤꯕꯔꯥ ꯏꯆꯦ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯐꯔꯦ ꯈꯟꯅꯤꯡꯕ ꯈꯜꯂꯁꯅꯨ ꯑꯩꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯤ ꯍꯥꯏꯔꯦꯗꯅ ꯇꯤꯚꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏ ꯏꯆꯦ ꯊꯦꯡꯂꯦ ꯇꯨꯝꯂꯨꯔꯣ ꯋꯥꯔꯒꯅꯤ ꯏꯆꯦꯁꯨ ꯃꯌꯨꯝꯗ ꯇꯨꯝꯕ ꯆꯠꯈ꯭ꯔꯦ ꯏꯄꯨꯔꯣꯏꯕꯁꯨ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯝꯂꯦ ꯏꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯇꯨꯝꯂꯝꯂꯦ ꯑꯩꯁꯨ ꯍꯤꯞꯊꯔꯦ ꯐꯅ ꯀꯨꯏꯅ ꯇꯨꯝꯂꯨꯔ ꯃꯥꯜꯂꯦ ꯌꯦꯅꯈꯥꯗ ꯃꯈꯣꯜ ꯈꯔ ꯇꯥꯕꯗꯨꯅ ꯑꯩꯕꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯤ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯝꯂꯦ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯑꯀꯨꯞ ꯑꯇꯥꯁꯤꯡ ꯅꯣꯝꯕ ꯍꯧꯔꯦ ꯃꯄꯥꯜ ꯊꯣꯔꯛꯄꯗ ꯈꯪꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯑꯉꯟꯕꯗꯒꯤ ꯊꯕꯛ ꯅꯣꯝꯂꯤꯕꯗꯣ ꯏꯆꯦꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯦ ꯅꯣꯡꯃ ꯐꯥꯎꯕ ꯂꯥꯏ ꯈꯨꯔꯝꯗꯕ ꯏꯆꯦꯗꯣ ꯉꯁꯤꯗꯤ ꯐꯖꯅ ꯂꯥꯏ ꯈꯨꯔꯝꯕ ꯎꯏ ꯑꯩꯁꯨ ꯊꯃꯣꯏꯗ ꯑꯉꯛꯄ ꯐꯥꯎꯈꯤ ꯏꯇꯩ ꯏꯕꯨꯡꯉꯣꯅ ꯁꯣꯐꯥꯗ ꯈꯕꯔ ꯄꯥꯕꯗꯒꯤ ꯅꯣꯛꯐꯦꯠ ꯏꯆꯦꯗ ꯌꯦꯡꯕ ꯎꯏ ꯑꯩꯅ ꯃꯌꯥꯝ ꯆꯥꯅꯅꯕ ꯇꯜ ꯐꯅ ꯌꯥꯝꯅ ꯍꯧꯔꯦ ꯏꯆꯦꯗꯣ ꯇꯜ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯉꯁꯤꯗꯤ ꯇꯜ ꯆꯥꯃꯤꯟꯅꯔꯒꯦ ꯈꯜꯂꯤ ꯄꯔꯞ ꯊꯣꯔꯛꯇꯨꯅ ꯏꯆꯦꯕꯨ ꯀꯧꯕ ꯊꯣꯛꯂꯛꯄꯗ ꯊꯣꯡꯒꯥꯜꯗꯒꯤ ꯅꯨꯄꯤ ꯈꯔ ꯆꯪꯂꯛꯄ ꯎꯏ ꯑꯩꯍꯥꯛꯅ ꯌꯨꯝꯒꯤ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯜꯂꯦ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯏꯆꯦꯗ ꯍꯥꯏꯈꯤꯕ ꯇꯥꯏ ꯁꯣꯕꯤꯇꯥ ꯃꯦꯗꯥꯝꯅ ꯈꯔ ꯉꯟꯅ ꯂꯥꯛꯅꯕ ꯍꯥꯏꯔꯛꯏ ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ ꯆꯠꯂꯁꯤꯔꯥ